Hi guys, ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀ ꯃꯨꯛꯕꯥꯡ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯃꯃꯥꯡꯗ ꯏꯅꯥꯎꯄꯤꯅꯤꯅ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯁꯤꯗꯤ ꯑꯩ ꯏꯅꯥꯎꯄꯤ ꯌꯥꯏꯃꯒ ꯑꯩꯒ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯅꯤ. ꯑꯗꯣ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯌꯦꯔꯨꯝ ꯊꯣꯡꯕꯅꯦ, ꯑꯗꯨꯗꯨꯒ ꯅꯥꯀꯟꯗ ꯏꯔꯣꯝꯕ ꯈꯔꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯗꯨꯒ ꯅꯥꯀꯟꯗ ꯁꯂꯠ ꯊꯕꯤꯅꯦ ꯇꯤꯜꯍꯧꯅꯦ ꯈꯔ ꯌꯥꯎꯔꯦꯀꯣ. ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯑꯗꯣ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ. ꯌꯥꯝꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯆꯥꯛꯁꯦ. ꯈꯣꯡꯄꯥꯛ ꯑꯃ ꯍꯦꯟꯅ ꯑꯃꯨꯛꯀ ꯁꯝꯁꯦ ꯑꯩꯅ ꯀ꯭ꯂꯤꯞ ꯐꯥꯗꯣꯏꯁꯦ ꯐꯨꯅꯗꯧꯔꯦ, ꯃꯨꯛꯕꯥꯡ ꯅꯠꯇꯦ. ꯑꯗꯣ ꯆꯥꯛꯈꯨꯝꯗꯤ ꯑꯗꯨꯝ ꯆꯥꯎꯔꯦ. ꯌꯥꯝ ꯊꯤ ꯍꯥꯎꯋꯦ. ꯑꯩꯅ ꯊꯣꯡꯉꯦꯅ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ, ꯑꯁꯦꯡꯀꯤ ꯍꯥꯎꯋꯦ. ꯏꯔꯣꯝꯕ ꯍꯥꯞꯄꯧꯔꯥ? ꯃꯌꯥꯏꯗ ꯍꯥꯞꯄꯣ. ꯑꯁ ꯈꯪꯗꯦꯕꯣ, ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ. ꯑꯩꯅ ꯌꯦꯔꯨꯝꯁꯦ ꯆꯥꯡꯉꯣ ꯇꯥꯏꯐꯨꯠꯅꯤ. ꯂꯧꯊꯣꯛꯈ꯭ꯔꯣꯗꯣ. ꯑꯩ ꯅꯥꯔꯤꯕꯅꯦꯕ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ. ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯒ ꯆꯥꯕ ꯊꯛꯄ ꯀꯩꯝ ꯌꯥꯗꯕꯅꯦꯕ. ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗꯦꯕ ꯑꯩꯁꯦ. ꯑꯩ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯕꯣ? ꯆꯥꯛ ꯁꯨꯝ ꯀꯩꯅꯣ ꯁꯨꯝ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯩꯉꯣꯟꯗ. ꯑꯩꯈꯣꯏ ꯅꯥꯎꯄꯤꯅ, ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯑꯅꯤꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤꯌꯦ ꯚꯤꯗꯤꯑꯣꯗꯣ ꯊꯥꯖꯤꯜꯂꯛꯑꯦꯕ. ꯑꯩ ꯚꯤꯗꯤꯑꯣ ꯈꯛ ꯅꯝꯅꯤꯡꯉꯛꯄꯗꯨꯅꯦꯕ. ꯑꯗꯨꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ, ꯌꯦꯟ ꯊꯣꯡꯕ, ꯑꯣꯛ ꯊꯣꯡꯕꯒꯨꯝꯕꯅ ꯍꯥꯟꯅ ꯍꯧꯕ ꯌꯥꯕꯗꯣ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ, ꯂꯩꯍꯧꯗ꯭ꯔꯕꯅꯤꯅ, ꯑꯁ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦꯅ ꯌꯦꯔꯨꯝ ꯍꯦꯛꯇ ꯊꯣꯡꯖꯜꯂꯦ. ꯂꯥꯁꯇ ꯌꯦꯔꯨꯝꯗ ꯇꯥꯏ. ꯌꯣꯡꯆꯥꯛ ꯃꯔꯨꯇꯨ ꯍꯥꯏꯕꯅꯤ, ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯕ ꯀꯥꯏꯗꯦꯀꯣ. ꯇꯧꯔꯛꯏꯁꯤꯅ ꯃꯔꯣꯟ ꯑꯃ. ꯍꯣꯏ, ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯁꯨꯠꯇ ꯇꯨꯝꯕꯅꯦ. ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯇꯨꯝꯃꯒ ꯄꯨꯡ 1:30 ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯦ. ꯑꯗꯣ ꯑꯍꯥꯝꯕ ꯑꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯍꯥꯝꯕ ꯑꯣꯏꯕꯒꯤ ꯈꯤꯇꯪꯗꯤ ꯍꯩꯅꯕ ꯋꯥꯠꯂꯦꯀꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔ ꯃꯥ ꯍꯩꯖꯔꯛꯁꯅꯤ. ꯇꯞ ꯑꯩꯗꯤ ꯇꯞꯅ ꯈꯔ ꯏꯀꯥꯏꯕ ꯈꯔ ꯈꯪꯗꯦꯕ. ꯌꯦꯔꯨꯝꯅꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯨꯛꯆꯅꯕꯅꯦ. ꯗꯥꯏꯇꯤꯡꯅ ꯔꯦꯗꯤꯑꯣꯗ ꯑꯩꯈꯣꯏ ꯄꯨꯅ ꯃꯌꯥꯏ ꯀꯥꯗ ꯔꯦꯗꯤꯑꯣ ꯌꯥꯝ ꯀꯟꯅ ꯇꯥꯔꯤꯕꯀꯣ. ꯑꯗ ꯃꯈꯣꯟ ꯇꯥꯔꯝꯒꯗ꯭ꯔꯥ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨ ꯇꯥꯔꯁꯨ ꯋꯥꯔꯧꯕꯤꯅꯣ, ꯑꯍꯜ ꯂꯩꯕꯩꯅꯦ, ꯈꯟꯇꯣꯛꯄꯤꯌꯣ. ꯇꯥꯔꯝꯅꯤ. ꯊꯕꯤꯁꯦ ꯊꯨꯝꯃꯦ. ꯀꯦꯃꯦꯔꯥꯁꯤꯗ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯇ ꯎꯕꯥꯅꯦ. ꯄꯥꯛꯄꯗꯩꯁꯨ ꯄꯥꯛꯑꯦ. ꯑꯩꯅ ꯁꯝ ꯊꯥꯗꯈꯤꯕꯩꯅꯦ. ꯃꯥꯏꯕꯨꯗꯤ ꯌꯥꯝ ꯃꯥꯜꯂꯤ. ꯃꯔꯣꯏ ꯌꯥꯝ ꯍꯥꯞꯄ꯭ꯔꯥ? ꯃꯔꯣꯏꯁꯦ ꯌꯥꯝ ꯍꯥꯞꯄ꯭ꯔꯕ? ꯁꯥ ꯃꯔꯣꯏꯔꯥ?
ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯎꯅ ꯍꯧꯁꯤꯅꯦ ꯇꯣꯠꯂꯣ ꯊꯝꯅꯦꯜ ꯑꯣꯏꯅꯕ ꯑꯩꯗꯤ ꯌꯦꯔꯨꯝꯒꯨꯝꯕꯗꯗꯤ ꯆꯥꯅꯤꯡꯗꯕ ꯑꯣꯛꯇ ꯆꯥꯅꯤꯡ ꯅꯠꯇꯦ ꯆꯥꯛ ꯇꯣꯠꯂꯣ ꯍꯥꯏꯕ ꯃꯊꯪ ꯑꯣꯛ ꯆꯥꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯏꯟꯁꯥꯡ ꯂꯩꯔꯁꯨꯀꯣ ꯑꯗꯨꯝ ꯍꯣꯏ ꯁꯟꯗꯤ ꯄꯥꯛ ꯆꯥꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯁꯨ ꯆꯥꯗꯦꯕ ꯑꯩꯕꯨꯗꯤ ꯆꯥꯏ ꯑꯗꯨꯝ ꯃꯥꯁꯨ ꯑꯩꯈꯣꯏ ꯅꯥꯎꯄꯤꯁꯨ ꯆꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯁꯟꯗꯤ ꯄꯥꯛ ꯆꯥꯗꯦ ꯄꯥꯝꯅ ꯆꯥꯕꯗꯣ ꯑꯣꯏꯗꯕ ꯑꯣꯛꯀꯨꯝꯕ ꯉꯥꯅꯨꯒꯨꯝꯕ ꯌꯦꯟꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯆꯥꯔꯛꯀꯦ ꯑꯗꯨꯝ ꯑꯆꯝꯕ ꯆꯥꯔꯁꯨ ꯑꯆꯝꯕ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯑꯗꯣ ꯁꯦ ꯑꯝꯇ ꯉꯥꯡꯉꯒ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯑꯩꯗꯤ ꯄꯦꯊꯣꯔꯛꯑꯅꯤ ꯌꯥꯝ ꯊꯤ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯃ ꯍꯦꯛꯇ ꯃꯤꯅ ꯀꯩꯅꯣꯝ ꯇꯧꯕꯁꯦ ꯌꯥꯝ ꯁꯤꯊꯅꯒꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯊꯕꯤꯔꯛꯎ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯀꯥꯟꯅꯗꯣꯏꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯅꯣꯏꯌꯦꯕꯀꯣ ꯅꯣꯏꯔꯁꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯅꯤ ꯅꯣꯏꯔꯁꯨ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯆꯥꯅꯤ ꯑꯩ ꯆꯥꯕ ꯈꯔ ꯄꯥꯝꯃꯦ ꯑꯩ ꯆꯥꯅꯤ ꯑꯗꯒꯤ ꯊꯣꯡ ꯊꯥꯛꯄ ꯈꯔ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯚꯤꯗꯤꯑꯣꯒ ꯅꯝꯕꯗꯣ ꯍꯥꯎꯗꯧꯕ ꯃꯥꯜꯍꯟꯕꯗꯣ ꯃꯤꯉꯣꯟꯗꯒ ꯑꯗꯣ ꯃꯊꯪꯗꯗꯤ ꯑꯣꯛꯀꯨꯝꯕ ꯊꯣꯡꯉꯗꯤ ꯊꯣꯡꯕꯩ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯣꯟꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯦ ꯒꯣꯒ ꯈꯨꯠꯇ ꯆꯥꯛꯄ ꯌꯦꯡꯕ ꯍꯥꯏꯔꯛꯀꯅꯤ ꯌꯥꯝ ꯌꯦꯡꯁꯤꯟꯕꯅꯤ ꯂꯩꯀꯥꯏꯁꯦ ꯆꯥꯁꯟꯒꯦ ꯐꯠꯇꯕꯤ ꯉꯥꯛꯇꯅꯦ ꯂꯩꯀꯥꯏꯁꯦ ꯅꯠꯇꯦ ꯌꯨꯇꯨꯞ ꯂꯩꯀꯥꯏꯁꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯩꯗꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯀꯃꯦꯟ ꯂꯪꯁꯤꯜꯂꯛꯑꯅꯤ ꯍꯧꯔꯦꯟ ꯑꯁꯦꯡꯀꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥꯅꯦ ꯃꯆꯥ ꯍꯥꯎꯋꯦ ꯑꯗꯨꯅ ꯈꯨꯖꯤꯟꯒ ꯁꯤꯛꯑ ꯍꯥꯏꯍꯟꯕ ꯅꯠꯇꯦꯀꯣ ꯍꯥꯎꯕꯩꯅꯤ ꯍꯥꯎꯗ꯭ꯔꯗꯤ ꯃꯥ ꯐꯅ ꯏꯟꯖꯔꯁꯨ ꯍꯥꯎꯋꯦꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩꯅꯗꯤ ꯌꯥꯗꯕꯅꯤ ꯃꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯩ ꯍꯥꯏꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯀꯥ ꯊꯥꯒꯠꯅꯗꯦꯕ ꯑꯗꯨꯝ ꯁꯤꯗꯅꯕꯤꯅꯦꯕ ꯑꯗꯣ ꯂꯣꯛꯁꯤꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯅꯤ ꯆꯥꯁꯟꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯉꯁꯥꯏ ꯌꯥꯝ ꯆꯥꯅꯤꯡꯕꯗꯣ ꯑꯩꯅ ꯆꯥꯅꯤꯡꯕꯗꯨꯗ ꯑꯗꯨꯝ ꯌꯦꯔꯨꯝꯁꯨ ꯌꯥꯎꯈꯤꯕ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯗꯤ ꯉꯔꯥꯡꯗꯤ ꯑꯗꯨꯝ ꯑꯣꯛ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯆꯥꯔꯒ ꯑꯩ ꯅꯥꯕ ꯐꯔꯒꯦꯁꯤꯅꯦ ꯈꯜꯂꯤꯁꯦ ꯑꯗꯣ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯆꯥꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯇꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯅꯥꯕ ꯐꯔꯒꯦꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯐꯁꯨ ꯐꯗꯣꯏꯅꯦꯍꯦ ꯅꯥꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯦꯔꯨꯝ ꯑꯐꯨꯠꯄꯕꯨꯗꯤ ꯑꯇꯥꯎꯕꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯦꯕ ꯑꯇꯥꯎꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯇꯥꯎꯕ ꯈꯤꯇꯪ ꯃꯣꯏ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯏꯔꯣꯟꯕꯅꯤ ꯈꯪꯗꯦ ꯀꯥꯡꯁꯣꯏꯅꯤ ꯈꯪꯗꯦ ꯑꯃꯒ ꯇꯧꯔꯒ ꯇꯥꯎꯔ ꯆꯥꯕꯗꯣ
ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯑꯗꯣ ꯆꯥꯛꯇꯣ ꯐꯅꯌꯥꯝ ꯌꯥꯝꯕꯅꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯥꯛꯈꯣꯝꯁꯤꯁꯨ ꯆꯥꯎꯋꯦ ꯑꯗꯨꯝ ꯃꯖꯥꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯁꯣꯛꯒ ꯆꯥꯅꯤꯡꯗꯣꯔꯦ ꯑꯩ ꯆꯥꯕꯗ ꯋꯥꯔꯦꯕ ꯑꯗꯣ ꯌꯦꯔꯨꯝꯁꯨ ꯑꯣꯏꯕꯒꯤ ꯐꯨꯟꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯍꯣꯔꯃꯣꯟꯗ ꯂꯦꯞꯊꯣꯛꯄꯗꯣ ꯌꯦꯔꯨꯝ ꯄꯨꯛ ꯊꯟꯒꯠꯂꯦ ꯌꯦꯔꯨꯝ 2 ꯂꯩꯔꯦ ꯑꯗꯣ ꯑꯩ ꯃꯥ ꯆꯥꯖꯕꯅꯤ ꯃꯥ ꯆꯥꯗꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯕꯅ 2 ꯁꯨꯔꯦ ꯆꯥꯕ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯀꯌꯥ ꯁꯨꯈ꯭ꯔꯒꯦ ꯃꯌꯥꯝ ꯅꯪ 2 ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯌꯥꯅꯣ ꯇꯧꯔꯤꯗꯣ ꯌꯦꯔꯨꯝ 3 ꯅꯠꯇ꯭ꯔꯣ ꯑꯣ ꯆꯨꯝꯃꯦ ꯑꯩꯅ 3 ꯆꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯔꯝꯃꯦ ꯀꯥꯏꯖꯩꯌꯦ ꯆꯥꯖꯧ ꯂꯣꯏ ꯀꯥꯏꯖꯩ ꯁꯥꯏꯗ ꯂꯣꯏꯔ ꯉꯥꯡ ꯇꯨꯀꯠꯆꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯩ ꯐꯤꯂꯝꯒꯤꯅꯣ ꯗꯥ ꯐꯥꯎ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯆꯥꯕꯗꯒ ꯃꯨꯛꯕꯥꯡꯒꯤ ꯋꯥꯇꯁꯨ ꯅꯠꯇꯦꯀꯣ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯁꯤꯛꯂꯤ ꯇꯧꯔꯒ ꯇꯧꯕꯗꯣ ꯇꯧꯗꯦꯕ ꯃꯥꯁꯨ ꯇꯧꯗꯦ ꯂꯦꯞꯊꯣꯛꯑꯦ ꯉꯝꯃꯛꯇ꯭ꯔꯦ ꯑꯩꯗꯤ ꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯃꯥꯏꯗꯤ ꯑꯃꯇꯅꯦꯀꯣ ꯄꯥꯛꯑꯦ ꯁꯔꯥ ꯐꯖꯕꯕꯨꯗꯤ ꯑꯩꯅ ꯍꯦꯟꯕ ꯈꯥꯏꯌꯦ ꯊꯕꯤꯁꯦ ꯃꯅꯤꯡ ꯑꯣꯏꯕꯩꯔꯥ ꯃꯤꯅ ꯀꯃꯦꯟꯇ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯃꯥꯏ ꯐꯧꯔꯥꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯦꯅ ꯃꯌꯥꯝꯁꯤ ꯏꯔꯣꯝꯕꯅꯤꯀꯣ ꯂꯨꯈꯥꯛ ꯅꯠꯇꯦꯀꯣ ꯉꯝꯗ꯭ꯔꯦꯕ ꯆꯥꯕ ꯑꯗꯣ ꯅꯣꯏꯕ ꯋꯥꯅꯦ ꯀꯩꯁꯨ ꯆꯥꯗꯕꯅꯤꯗ ꯑꯗꯣ ꯑꯅꯧꯕ ꯍꯥꯡꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯌꯦꯡꯕꯁꯤꯡꯅ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ